ngasi numida wairam phongkiba tongan tongan ba manipuri siphongsing amasum thokiba thawdo wathoksing digi maroibi ipausing meamna thamjari hanbada kanglai pawki mairadi gi lakhusaraga anaubu lusing ba ma khanana ba BJP gi MLA sing na taunari ba kem sing gi marakti gi speaker Satyabrata gi kem sina khwaidagi saw kem oire haibatari en Birena Minister Phamdigi resign taukraba matungda anauba lusingba makhanba ngamdabadagi Manipura President Rule Suspended Animation thamjilakhiba asida haujiksu BJP MLA singi marakta anauba lusingba makhanana ba tokhai na kem taunari loinana Prime Minister Narendra Modi na ngasi athengbada Delhi yoroglaba matungda Delhi amadi Manipur gi oina Minister amamam khanabagi thabak pangthokadawri aduba pawksi isna phangba pawgi matunginadi anauba lusingba oinabagi damak tuan mafamda kem taunari bisingasi gi manungda Speaker Satyabrata na lusingba kem asina BJP gi MLA ayamba loinana BJP da sawatpa atopa political party gi miyoi sing sangsilaktuna asawa kem ama oire haina ngangna bustari pawsi isna phumba pawgi matung inati karigum Speaker Satyabrata gi kem da leidun Speaker Satyabrata bu sawatpa MLA masing ne helakpa tarabadi center gi maikei gi su athuba matamda Satyabrata bu anauba lusingba ma oina khalakpa yabigi thajapu wangna lei haina su ngangna batari loinana hiramasi gi matana Manipur lairiba Samit Patra nasu kem taunari bisingasi gi marakta MLA singna mapung fana sogatpa miyedu kanano haibadu gi paw kupna lauraba matung center gi lusingba singda paw pibigi thabak su sathari haina su thajanari amaramda hauji Imphal lairiba Samit Patra na ngarang tuan mafamda BJP gi MLA Sushindro TS Basanta Kumar Govidas Konthau Zamamadi JDU gi Osabudin ga Imphal Hotel unadun wari sanaki batu gi matana pauksi isna sab saba maram phangmangamdri Samit Patra gi maikei gi su wari sanabadu gi maram hauju phawba kangthok palitri ngarang ayuk pung 10 khra helakpada BJP Manipur State Union ki President Esarda mayang Imphal Kendra gi Kongkham Ravindro amadi Hairo Kendra gi MLA Thoksum Radesh Yamga Samit Patra ga unadun wari sanaki hari pausi isna phangwa atopa pawgi likhunamagi matung inadi BJP Manipur Pradesh ki President Esarda Devi hauji Imphal Hotel da kem tauduna leiriba BJP North East in charge Samit Patra ngarang unana bohona bada unaba phangkidi adobu ngasi sungsoi soidana unaraba yai haina thajanari pausina hai BJP Manipur Pradesh ki official singi maikei digi hauju Manipur oiriba rajniti gi tangdu leita daba sigi matangda wari sanana ba Samit Patra ga unana bohona bada hauju phawb unaba gi matam phangdri hari hairiba maram singa sina BJP Manipur Pradesh ki maikei digi su center gi lusingba singda warauba khara leiramba yabi gi singna ba sauna leiri hari BJP Manipur Pradesh ki masin chatpa miyoy amadi gi phangba pawgi matung inati Manipur Center lengana President Rule amadi Manipur Legislative Assembly Suspend Animation thamjilakpa gi matangda mangjungnana khangalakhiba mata leitaba mali karigumba center gi maikei gi khangalakpa leiragadi BJP Manipur State ki leiriba core committee amadi legislature party ki mifam hana kauduna khana leina pham thokpani aduba handak center na lauriba khongthang asi BJP gi marakta su yamna sauna angakpa moiri maduna BJP gi lusingba singna Manipur yengliba miyengasi karamba miyeng nu haibadu yamna kupna naina phamthu I hairina su pausta makhatana su phungdorakli amarumdana sayolamagi manungda anauba leader khanduna anauba lengak sembiu lengak sembangamdrabadi MLA punamak resign tawbiu M Tombi hausuk Manipur gi luraba matamasida sakri munabagi matam nati Sibasana amadi Manipur miyam state ki integrity ga mari leinaba karigumba hiram amatada compromise toru hen Sibasana Manipur gi President Dr. M Tombi na phongdokre waphamasi Imphal da leiba Sibasana Manipur gi office ta pangthokiba paumi sing unabada M Tombi na phongdokhibani mana makhatana paumi sing na phongdorakhibadi hauju Manipur da President rule thamliba si miyam na pamdi athubada state ki MLA punamakna angamba kathokpiduna athubada lenga ama semnaba Sibasana amadi miyamna MLA punamaki mafamda appeal tawri state da hauji thokliba irang asina loijing loyada khulngak liba isa singna PR leibana awaba moiri anawba lenga ama laklabasu makhoibu pha punba NSA panchinbana singba tawbigano khulngak pa singna pairiba khulai si India gi mayokta paiba nathi lamdam sigi miyam ngak senabagi damakta paiba khulai ni matang asida caretaker CM nasu yengsinbiyu khulngak libasing asi maraiba amadi miyam gi damak tholakpani lairaba masana namna oibana khulngak libasing asi kathokpa amadi thawai na pontha pibigi mamal khangbi waiki
Mana makhatana hai MLA mayam punsilaga leader sacrifice tawduna anauba leader ama khallu leader khanbigi hainabi leitabadagi numit marini mangani sontaduna intimated suspension thamduna laidiba loinana Kuki singna bere lakto haiba atuda mateng pangsin boina amaga tasinadana CM resign toraba phawbi MLA singna leader khan mangamdaba siam ikai ningai nemadi lebak thibani mana makhatana hai Delhi dami amamam satlaga north east in SARS na yongtal yenbigi mawongda laknabadawna tawbis tawbigano sahi lising mga henbigi puari leiraba masagi nat culture tradition leiraba lamdam sida center gi kanaguma amatana khuthingjinbigi hak lefam tokti ima ipana thambira mangamkhai lamasi kanaguma amatana pibigi hak leiti Manipur integrity ki matangna kanaguma amataga compromise tawroi sibesana amadi miyamna sapsana thenagani memari ki khulai pai pasangsi lagliba si gate 34 su sabagi manungda tara hangdoi Sibisana get singdu hanglabasu Assam Rifles na ngakpibigi mod state force na ngakanana badabi tawri loina combined force oina thambiu memaragi sangsilakhi Kuki singna Manipur masya tana thugaina bahona bada Manipur da hanadagi leiramlaba Kuki singna mateng pangsin bigano loina hanadagi leminaragli leminaraba yaedubu nauna memaragi sangsilakhi asidi kaidongaida compromise tawroi community miyamgi marakta thajana laidibasi koknaba trust ama sakat pasangi loina Manipur santi puraktu no moksagi phiwamda hanjinnaba honabada khwaidagi athubada BJP MLA singna kathoktuna punsinduna Manipur lenga ama semnaba tawbiyu haikenasu pausta makatana phongdorakli Amaromdana Moirang Oksongbung maningda leiba Gelmon Meitei khultumna mai sakri Manipur English singa kungo humdogi me humdagi hauna thokliba kanglup anigi lana sigi manungda Kuki singna tantorakpadigi mayum thadokduna lanjenaduna haujik relief camp na sangjapam lawduna leiriba Moirang police station gi manungsana Moirang law kennel manak Oksongbum uyumakhong anigi marakta leiba Gelmon Meitei khulgi yum singa sinungthil tumna mai sakri hari Mai sakpa si ngasinung tilpung taragani thuga minute nifuga mangarum taba matamda miyamna khanglakibani adubo hairiba mai sakliba Meitei Gelmon khulasidi Meitei amata sangsin mangamdana hauju phawba leiraklibani mai saklingai marakta nungsit sesilakpadagi khuladuda leiba yumsing tumna mai sakri mai sakpadu una miyoi singamata sang mangamna khidi mai sakliba mafam adugi maning thangma saruktasu Kuki militant singi bunkers saduna lei hairi Fire Brigade ki mai kanana basangsilakpadasu mafamadu yokshin mangamdana ngihak panduna lekhi adubu kona thangdari mafamadu sangsinduna mai kanbagi thabuk satakhi laibak thibadi akan manungshin amaram oiduna yum ayamba loina mai sakre hari Meitei gi mi leinadraba yum singadu matawkrabna mai saklibano haibagi sapsaba maram hauju phawba khangmangamdri hari Amaromdana Laibaki lurabat matamda CM gi pham thadokpa yaning di haiduna songbum bazarda khongjang sangsingkhre February mapan Chief Minister Famdagi resign tokiba Beren Laibaki luraba tanfamasida Fam thadokpa yaroi haiduna ngasi sombam Paurabi Tezpur Singarel Waituan Waidi Manigai School gi masing yamlaba Imaibel singna rally ama satlaba matungda sombam bazar khongjang sangsingkhre khongjang sangsiliba singna CM gi pham Beren athupa matamda hanjin hanbiu Laibaki luraba tanfamsida BJP MLA singi marakta phammunabagi matam natti haiba dabi tawraduna khongsa sakhi Kongsar adula saruk yakiba singna miyamna poppy plantation Manipur laimaidigi muthakadabani niyam kaina sanglakpa mitok khandokadabani khungakpa matuna masok yaroi Manipur khundaminari bi yellow furup khangadabani haiba khulaw lakhi duga wafam singa si thabak ton thonaba dawi stokhi Kongjang sangsin kibi ima singa duna Manipur gi president rule laphokadabani athubada sarkar semgadabani haina su phongtokhi Amaromdana MLA Minister sing mot manadabadigi PR matam sangna thamkiba tarabadi mairik pidagi maijrawi oirakani maira paibising Chief Minister hapa ngamdabadigi makhatana President rule satakhiba tarabadi madura tholakpa apapatagi daita pumba MLA Minister singna pugadabani laloidriba phawa CM Biren phamthadokbu yaningdi haina nongpok sanjanbam apunba maira paibinangasi wakat khongjang sakre nongpok sanjanbam apunba maira paibina singna sanjanbam khunaudu leiba ima Poloi leima sanglena wakat mifam ama satharaba matung athubada Chief Minister khalu Manipur thokliba lal loisilu khungakpa phabi yaroi President rule satnaba yaningdi haiba khulaw lawduna nongpok sanjanmamgi akoi bida khongsat ama sakhi
Wakat Kongjang Duru Saruk Yakiba Kongjang Loi Nupi Amanahai, Se Minister Kanbangam Dabamadi MLA Minister Sing Mot Manadavadi, President Rulasi, Matam Sang Adumak Tamkiva Tarabadi, Mairik Pidagi Majrabi Urakani, Madura Tulapa Apapataki Minister MLA Singapugavani, Hadak Manipura President Rule Tamkiba Lengak by Minari Singi Marakta, Miyamgi, Kalaktava, Pamunarakpadigi Pibamsita Akipani, Masi Miyamgi Apamiki Mayutani. Atubura President Rule Tamliba Makatana Tamdana Lengak Hinganduna, Se Minister Kanbiu, Lengak Pai Division Kimarak the Yana de Valeramakiadu, Koktolaga, Miyam Yefuna Bohona Biwaki. Mana Makatana High, President Rule Tamlak Pasin Maramoraga, Kulngak Pasina, Kunngak with Aruba Pim Amadalari, Kunngak Pasing Tolakiba, Lengak Pai Division Namakogi, Taupom Toko Matok Sapsana Tauda Badagi, Kunngak Patolakibani, Adobo, President Rule Tamlabani Haiduna, Kunngak Pasing Si Paba Punbigi Tabuksa Tarakayaroi, President Rule Lakpasina Maramoraga, Amam Atang that Miam Setok the Sintobus Nungaitaba Cat Pokle, Army Sing the Center Yaka Yang Karitorakan Habig, Nungaitaba Kaladi, Tangdula Tabalenga Malakna Bohona Biwaki. Ngasi wakat khong sa ngaduda Manipur gi saktam kai bi yawri Manipur gi lalo silu Manipur ing tapa purak tri faw MLA minister sing mapana sakpi yaroi animated suspension thamba yaningi Manipur yellow mi sing kallu haiba placard sing su sizinaki Amaram dana Imphal West amasum Imphal East ki library mapu pandre subnagi staff ama phawba leitri Nongthoma Berena Minister Pam Thaduk Tringagi Mamangda, Manipur Central Library the Sangduna Central Library is Matamga Sunava Monda Samgat Padanatana Manipur Lady by Library Sing Ningtina, Samgatuna, Miyam the Library Gimapung Pabakana Vadu Pangangani Haina, Heklau Tokibaga Manipur District Sing the Lady by Library Sing the Asipaka Manana Lady. Pauxiation Tizulu the Kamangam Lakibadi, Impal Mayul the Irap Laptana, Oriental College ki Hekmaning Tamasarukta, Impal West Kiwena, Samgat Kiba Library si Kangkong Cyber Pibam the Lemley. Library si Kiwena Matik Sabi infrastructure. Tungan ba makal ki lyric sing mapung phana leitaba galoinana library sing asibu ran tauna ba karmasari ama phaw leiram da bathenaki yamna thaganingai oiribdi library asigi hausi oiriba phibamasi sip librarians oina puri bi asina matamaya ma satuna yengsin ba galoinana library asi mapung phaba library ama ohenana ba thabak lokhalamba amadi lenga ki mari leina ba makok thongbu singda takshilamba thenaki amaromda Imphal East district ki sawmbum da leiriba library asisu mapu pandaba ka manari Library ki building matik sadre amot pakaya na yengbada hangoi pa phawri yamna ngaklibadi library asigi damakta sakridar di lairadana staff ama phawbo leramdaba thingnarakhiba sini adubo library asigi oiriba phibam asisu hausi ujik chip librarians oina puri bi thabaktagi pothagadaba matamsu koiraktabi asina ayamba matamda sattuna library asi yengsinba madi amot akai sing sengdokpa lyric masing hena thamnabigi thabak paikhanaba honabadana Akoibda Lady Mia Samnaduna, Library Sigi, Pipam Paganaba Honarama Tinaki. Panmaya with the end Beren CM Pamdigi Tadoctring Mamanga, Matak the Pankriba Library and Yesi, Matik Sava Senpam Tadaduna, Matol Tareki Library Building Sagan Henesu, Lakoki Balai Krabanena, Pauch the Makatari. Amaram Dana, Maharani Tongamadi Tong Nambol Vigi Makatangba, Tong Takta Gadi Parking Amadi Port Yuan Pam on a seasonary. Imphal Sargi Manungda Satok the Sinta over the khwaidagi sinba mafam singi manungda wahengbam laikai traffic point asisu amoidi mafam asi khwaidagi sinba mafam ama oibana ngahak leitana minor accident kya thokli pauksi asin hakthengna yengsluba matamda khangalakibagi matungina di wahengbam laikai traffic point ki maruiba mafam singoiriba Maharani thong amadi Thong Nambon Bigi Maka Hek Tangbada Nauna Sarakpa Thongashina Wadi, Hariba Thongasi, Lantolaga Ima Kaitil Sing, Betty Road, Pauna Kaitil, Masasit Road, Uripo, Kangsup Road, Nagamapal Sagolban, Lambina Singba Satpamoidi. Pauksi is in Haking Yingsulubada Kamangam Lakivadi, Ayu Angan Badegi Hauna Maharani Thongi Manning Tang was Sarukta, Erik Sosingna, Paring Sana comes into Gari parking on a seasonary. Aduga, Thong Yellow my room the lady footpath ki Sarukagi, Handok to a pot chasing you on the lady. Masina Makai Mari Mangadi Lakpa, Gari sing Kongna, Lakpam Yui sing Satpam later Vadegi, Nihak late in a traffic jam to pick Asobo Marama Moiramde. Oiriba Piba Masit Lambinga, Siena Baladi, but traffic police na Lokum Tok Taudang Laudana, Makogi, Mama Maktada, Thong Matakta parking Oshinba, Thongi footpath Matakta Pot Yon Sinduna Labida, Kuma Yengduna Labagum like to play.
khwaidagi nungaithribadi thong nambolbigi makha thangba sarukta nauna sagatkiba thong asigi haujuk oiriba phibam asini hairiba thong asigi makha thangba sarukta thongyai yauna makhal makha kyagi pot yonbagi thabuk sathaduna lairi auto rickshaw kyana parking oiduna sizinabadagi miyam satok sinda aduki matik khudong sadaba thoali thong asigi footpath ki sarukta su potchai yonsinduna leibana miyamna satpham leitabagi awaba mayoknaduna leiri hainasu pausida makhatana phungdurakli makasa tharak poina kangla pawdagi topa paw khrana Meitei na Kuki Jau bu separate tawbani Kuki Jau mi council Kuki Jau council gi secretary information khaikho hau gangte na thadorak paschola man hairibadi ngang pauksi sing the BJP ki North East in charge MP Summit Patra na phongdoki buwafam singda react torakhibadi Manipura president rule thamlakhibagi wa role do Summit Patra na Manipur gi territorial integrity amadi illegal infiltration BJP na compromise tawre hai ki wafam da Kuki Jau council na hairaklibadi Summit Patra na munna khangdabagi wafam da haukiba me ohum English ngani ga kungo homda Meitei na Manipur gi territorial integrity physically violate toki Meitei sing research amadi yum kya Imphal Valley de thukai ki bagaloina Kuki Jau sing munam duna displace ohenki and berena ethnic cleansing the losing ki hai wafam kya sirol sina phungtokli Sirol makha taribadi Meitei na separate tawriba Kuki Jau sing irang asida miyoi kya sikhibaga loinana miyoi kya na mayumda lehendre haibaga loinana Manipur state president rule thamlakpa silengan irang asi political goeba settlement prognaba madi ing tappa afaba yumlo na bo oigani haina Kuki Jau na masida thajaba thamli enasu pausda makhatana phongdorakli amaramda iolgi wakhan taminabagi mifam pangthokre ngasi nungthul pung amaga makhai tabadi iolgi wakhal taminaba mifam gi tarerak suba mifam kai samthung AC gi hobam mara kangjam lairak young citizen social club YCAC gi mitin sangda club asigi president elangbam ekendra iol gi vice president longjamsa sanathoi piba united pioneers club ki president maikam jadumani loinana iol na lokiba warep taraga teret ki matangda kupna khana naina khibaga loinana Tilliba mipung kudimangna warep singasibu mapung phana sagot ki haina iol gi publicity secretary W luwang leimena sirula madhairi tendana sumna meyam thamjaram gi duga hausikui na di meyam paus mata sa lusinjarage masum meyam puna nova update ngaminasi